ꯑꯁ ꯌꯥꯝ ꯀꯞꯄꯤꯅꯤ ꯁꯤꯗꯤ ꯀꯗꯥꯏ ꯌꯦꯡꯒꯦ ꯄꯤ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯌꯦꯡꯒꯦ ꯍꯥꯏꯕꯅꯦ ꯀꯗꯔ ꯑꯃ ꯀꯟ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯁꯤ ꯃꯟꯗꯦꯅꯤ ꯑꯩꯒꯤ ꯅꯣꯔꯃꯦꯜ ꯔꯨꯇꯤꯟ ꯑꯕꯦꯝꯃ ꯁꯨꯝꯕꯤꯔꯝꯃꯦ ꯆꯥꯛ ꯆꯥꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯊꯣꯛꯑꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯊꯣꯛꯄꯁꯤꯗ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯑꯕꯦꯝꯃꯒꯤ ꯔꯤꯄꯣꯔꯠꯇꯣ ꯇꯦꯁ ꯔꯤꯖꯜꯇꯣ ꯑꯗꯣ ꯉꯁꯤ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨ ꯍꯥꯟꯅ ꯆꯠꯂꯒ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯦ ꯑꯩꯒꯤ ꯁꯤ ꯇꯦꯕꯜꯁꯦ ꯆꯥꯏꯗꯕ ꯅꯨꯃꯤꯠ ꯌꯥꯎꯔꯝꯃꯣꯏ ꯆꯥꯏꯗꯅꯕꯗꯤ ꯃꯌꯥꯝ ꯍꯣꯠꯅꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗꯒ ꯑꯃꯨꯛ ꯊꯝꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯍꯣꯠꯅꯔꯦ ꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯗꯣ ꯃꯊꯛꯇ ꯊꯝꯗꯅ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯏ ꯑꯗꯩ ꯁꯦꯂꯦꯛꯁ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯏ ꯕꯣꯇꯜ ꯑꯃꯨꯛ ꯑꯃꯨꯛ ꯆꯥꯏꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯑꯉꯥꯡꯁꯤ ꯆꯥꯎꯔꯛꯄꯗꯒꯤ ꯈꯪꯕ꯭ꯔꯥ ꯀꯥ ꯃꯅꯨꯡꯗ ꯂꯪꯊꯣꯛꯄꯗ ꯅꯠꯇꯅꯀꯣ ꯁꯤ ꯁꯨꯝ ꯃꯈꯥꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯀꯣꯂꯣꯝꯗꯒꯤ ꯕꯣꯏꯗꯒꯤ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯃꯥꯏꯅ ꯈꯨꯟꯕ ꯌꯥꯔꯣꯏ ꯃꯥ ꯊꯣꯛꯈꯤꯗꯅꯕꯅ ꯈꯥꯖꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯨꯝꯕ ꯌꯥꯗ꯭ꯔꯦ ꯈꯨꯟꯕ ꯌꯥꯗ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯂꯩꯊꯣꯛꯑꯦꯀꯣ 여울의 림스 공사디 쌈니 result ꯂꯧꯔꯦ ꯑꯗꯣ ꯑꯩꯅ ꯌꯦꯡꯕꯗꯗꯤ normal within normal limit adequate ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯌꯦꯕꯀꯣ ꯗꯣꯛꯇꯔꯅ ꯌꯦꯡꯀꯥꯟ ꯈꯪꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯂꯩꯇꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯦꯂꯔꯖꯤꯒꯤ ꯀꯝꯄꯣꯅꯦꯟꯇꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯃꯉꯣꯟꯗ ꯑꯦꯂꯔꯖꯤ ꯇꯧꯒꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤ ꯑꯗꯨ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯡꯉꯥꯏ ꯑꯣꯏꯗꯦꯅ ꯍꯥꯏ ꯑꯗꯨꯒ ꯆꯦꯁꯀꯤ ꯑꯦꯛꯁꯔꯦ ꯂꯧꯕꯗꯣ ꯑꯗꯨꯗꯗꯤ ꯏꯟꯐꯦꯛꯁꯟ ꯈꯔ ꯂꯩꯕ ꯃꯥꯜꯂꯦꯅ ꯑꯗꯨ ꯍꯤꯗꯥꯛꯇꯣ ꯈꯤꯇꯪ ꯁꯤꯟꯗꯣꯛꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯤꯟꯗꯣꯛꯑꯅꯤ ngasi nungsa kusa loire gari manungje changbadago bang law sawan berani jikan ngasai office manungda leinge jambra mai je swa lakabine pung kya dai lai pung anima ahum dai lai ha loi ngasi traffic jam ga thui he just light ji phadare numit imama numit segum posam tawan view yamjo angahana kai first layer ma stall gi mo za yeng edra ngasina mathang thang na stall do adugi amu hawbre yengje mathang stall me am pham jing do mathang test tawge handak de first stall do sida leire reisa si gi ji sare adu mathang ema daw yo ne sida mathang second stall do si leibene ba leiram dress sidi juice ne oi ada parking ju nungai ko sa pa je ana wat lei bu nungai ba maning da lei hore momo kya pi ya plate 100 kya han ge tara pi ne ngoi sai gi rate oi ba ma le na tham da yankai gi manga to ba cha mai tara to ba mai noi oi ba ji gi dukan do di only 6 days ka tangai ri ai hang ba ai nu ji kan sa ning momo ji kan mo no hai kan da akhoi gi delhi da ga cha ba macha do khang bra macha pik ko do mayonnaise ka to yam hao do adu ne sa ning da du di phang dri ji mathang sum yam ka da dum ba yaram ba ji yang Sai parengi soidana hongani di mi am changnai ba hawtagadi mi changoi dana ko haw yongani mi am changi je asi u khale try tawge ya tarani didi hedeino isham haigreda tha doi ba melo ye am haiye lo dogdo la sorni lo khai cái nó đục đục cái đó ngang ngang đục đục nó xây bê đó cào rồi bố ấy lọ xe không tung chỉ lọ xe à đu ya để siêu ơi nè tung chỉ
ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯔꯒ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯇꯧꯗꯧ ꯂꯥꯛꯑꯅꯤ ꯅꯪ ꯑꯗꯨꯗꯣ ꯀꯅꯥꯅ ꯇꯧꯔꯝꯃꯤ ꯇꯧꯖꯔꯛꯑꯅꯤ ꯅꯪ ꯆꯠꯂꯕꯣ ꯕꯥꯏ ꯇꯧꯔꯝꯃꯣ ꯕꯥꯏ ꯇꯧꯔꯝꯃꯣ ꯇꯩꯊꯣꯛꯑꯁꯦ ꯁꯤꯗ ꯅꯈꯨꯠꯇꯣ ꯁꯦ ꯅꯪ ꯉꯊꯪ ꯇꯩꯊꯣꯛꯑꯁꯦ ꯁꯦ ꯇꯩꯊꯣꯛꯑꯁꯦ ꯇꯩꯊꯣꯛꯑꯁꯦ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯄꯄꯥ ꯍꯥꯡꯉꯣ ꯍꯥꯏꯌꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯐꯨꯔꯛꯑꯒꯦ ꯃꯁꯤ ꯑꯍꯥꯎꯕ ꯑꯃ ꯂꯣꯟꯊꯔꯁꯤ ꯑꯗꯨꯒ ꯆꯥꯊꯔꯁꯤ ꯆꯥꯛ ꯊꯣꯡꯊꯔꯁꯤ ꯋꯥꯀꯧ ꯇꯧꯊꯔꯁꯤ ꯂꯣꯏ ꯇꯧꯊꯔꯁꯤ ꯀꯣ ꯃꯥꯁꯤꯁꯦ ꯍꯧꯖꯤꯛ ꯂꯪꯒꯥꯏꯒꯦ ꯇꯧꯕꯗꯣ ꯂꯥꯁꯇ ꯗꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯏ ꯗꯥꯏ ꯁꯤꯗꯩꯌꯣ ꯑꯩ ꯑꯦꯛꯇꯤꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯗꯥꯏ ꯑꯗꯨꯅ ꯗꯥꯏ ꯌꯥꯗꯤꯌꯦ ꯍꯥꯎꯕꯗꯨꯕꯣ 이마 그나는 여기고 하이 그쳐라 하이 하이 해요 하이 먼저 하거든요 하이 니니 해요 Johnny eating sugar hahaha Johnny yes papa eating sugar no papa no papa open your mouth open your mouth ha 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 angry face or do cái face no angry face phải đâu angry face phải đâu anh đâu rồi happy face phải đâu rồi happy face rồi Samna siyo machuji samna khekto wat lebase khudre na hairambaga khure ne bemes ai moi si momo gi dukan do numi tauni su da ngai ri ai daw yen ge hang da ngai yam hom je so hom do je daw yen ge tai to ra ke tai pu i ha ba pu ka mi ni pu i ha ba se 그치? 더 영어시 뽀 간 거들이 뽀 간 거가 꼭도 말리네 강아봐 하얼봐 뭐이긴 뭐 히지디 ꯃꯤꯠꯀꯤ ꯄ꯭ꯔꯦꯁꯔ ꯑꯣꯏꯅꯗꯤ ꯍꯦꯟꯒꯠꯄ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯤꯗꯥꯛꯇꯣ ꯀꯥꯞꯄ ꯀꯥꯟꯗ ꯀꯦꯇꯔꯦꯛꯁꯨ ꯃꯤꯠ ꯅꯍꯥꯁꯦ ꯁꯣꯝ ꯅꯥꯀꯟ ꯑꯣꯏꯒꯤꯁꯤꯗꯤ ꯄꯨꯔꯥ ꯈꯨꯝꯖꯜꯂꯦꯌꯦ ꯑꯗꯨ ꯈꯨꯝꯖꯜ ꯑꯗꯨꯏꯗꯨꯁꯨ ꯈꯦꯠꯇ ꯌꯥꯔꯣꯏ ꯃꯊꯪ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯣ ꯈꯔ ꯇꯧꯔꯁꯤ ꯑꯗꯨꯒ ꯊꯦꯡꯅ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡ ꯇꯥꯕꯅꯤꯗꯅ ꯃꯅꯨꯡꯒꯤꯗꯨ ꯃꯣꯔꯣꯛ ꯁꯥꯅꯤꯌꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯏ ꯁꯤꯡ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯃꯀꯨꯗꯨꯗꯪ ꯄꯤꯖꯧ ꯃꯀꯨꯗꯨꯗꯤ ꯃꯥ ꯏꯆꯝ ꯆꯝꯃꯒ ꯊꯣꯠ ꯂꯥꯎꯏꯗꯅ ꯍꯩꯅꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯁꯦꯝꯕꯤꯔꯁꯨ ꯌꯥꯏꯗꯅ ꯌꯥꯝ ꯐꯖꯅ ꯆꯥꯏ ꯇꯧꯏꯕꯣ ꯃꯣꯏꯗ ꯌꯥꯝ ꯍꯥꯎꯕ ꯅꯠꯇꯦ ꯑꯗꯨꯏꯅꯤ ꯃꯥꯅ ꯆꯥꯏꯁꯦ ꯑꯕꯦꯝꯃꯤ ꯑꯆꯝꯕꯁꯦ ꯑꯆꯝꯕ ꯄꯥꯝꯃꯤꯗꯅ ꯃꯍꯥꯎꯁꯦ ꯆꯝꯃꯦꯕ ꯃꯣꯏꯗꯥꯒꯤ ꯃꯀꯨꯁꯦ ꯁꯤ ꯑꯗꯨꯝ ꯃꯥ ꯄꯥꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯣꯏꯗꯥ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯇꯛꯑꯒ ꯄꯥꯅ ꯇꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣꯗꯨꯗ ꯑꯁꯤꯒꯤ ꯔꯥꯏꯁ ꯀꯨꯀꯔꯒꯤꯁꯤꯗ ꯑꯗꯨꯝ ꯉꯥꯟꯕꯤꯕ ꯌꯥꯗ꯭ꯔꯥ ꯁꯅꯩ ꯖꯣꯟꯅꯤꯁꯤꯗ ꯉꯁꯥꯏ
ꯉꯁꯥꯏꯗꯩ ꯐꯝꯈꯤꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯇꯕꯤꯅꯦꯕ ꯂꯥꯛꯑꯣ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯑꯩꯅ ꯄꯝꯗꯕꯩꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯦꯞꯈꯠꯂꯣ ꯄꯝꯃꯒꯦ ꯂꯦꯞꯈꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯄꯝꯕ ꯂꯥꯛꯑꯣ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯝꯃꯒꯦ ꯂꯥꯛꯑꯣ ꯂꯦꯞ ꯇꯧꯔꯛꯑꯣ ꯂꯦꯞ ꯂꯦꯞ ꯂꯥꯛꯑꯣ ꯄꯝꯃꯒꯦ ꯂꯥꯛꯑꯣ 이씨 kapsꯟꯅꯈ꯭ꯔꯦ ꯇꯣꯡ 우버도 kapsꯟꯅꯕ 우버도 kapsꯟꯅꯩ죠 룩터기죠 ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯅ ꯀꯦꯃꯦꯔꯥ ꯊꯥꯡꯖꯟ 룩터기ꯕ 좀 ꯃꯃꯤꯠꯀ ꯊꯥꯡꯒ ꯇꯞꯅꯒ ꯌꯦꯡꯈꯠꯂꯛꯏ kitang kakayangay yung video bro ura mo to ure kapchu kapche kapchu kapta mo to kapcha na iba lo siyam kapin eh ngang lo to asas yang kapin is di katay yung pita brenge ba gini ha ba ni kadar makan yang topi yenge aduh mami je hanya tuh hente itu nak kita ini apa kata ino kapin he makon thole lao se pam magi lao se Nengai đâu cũng phần nó lao se pam magi lao se ya kata kapin si diam na mama yang kapin tuh 이게 생각보다 C 포지션이 다 나는 거 말이. 햄 라이브 아마 레이레면 너 보고 이거 반대로 되나? 딱. 네. 그래서 네. 이것이다. 시어디 shumana 토로. 이놈의 뒤에래봐. 난 퇴해봐. 아마 노멀 도보다. 나이스. Abemma tumꯈ꯭ꯔꯦ ꯅꯤꯡꯉꯥꯏꯗꯗꯤ ꯇꯨꯝꯅꯤꯡꯕ ꯁꯥꯏ ꯑꯗꯩ ꯆꯝꯐꯨꯠ ꯇꯧꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯏꯔꯣꯟꯗꯣꯏꯅꯦ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯀꯨꯝꯊꯔꯛꯑꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯃꯣꯃꯣꯗꯣ ꯍꯥꯎꯇꯦꯅ ꯍꯥꯏꯗꯣ ꯀꯩꯅꯣꯗꯤ ꯇꯦꯁꯇꯣ ꯍꯥꯎꯇꯕꯩꯅꯦꯕ ꯑꯗꯣ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯍꯥꯎꯔꯛꯄꯁꯨ ꯌꯥꯏꯕ ꯃꯣꯏꯗꯣ ꯍꯧꯗꯁꯨ ꯉꯥꯏꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯆꯥꯕꯗꯗꯤ ꯈꯔ ꯗ꯭ꯔꯥꯏ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯣꯏꯗꯣ ꯁꯦꯝꯗꯣꯛꯑꯒ ꯑꯗꯨꯝ ꯍꯥꯎꯔꯛꯄ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯒꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤꯗꯨꯗ ꯂꯩꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯑꯩꯅ ꯍꯥꯎꯇꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯎꯏꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯗ ꯆꯠꯂꯒ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯌꯥꯝ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ 100 rupees ꯈꯛꯇꯅꯦꯕꯀꯣ ꯄ꯭ꯂꯦꯠ ꯑꯃꯗ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯣꯏꯅ ꯆꯠꯂꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯗꯤꯐ꯭ꯔꯦꯟ ꯇꯦꯁꯅꯦ ꯐꯪꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯄꯔꯦꯡꯁꯤꯗ ꯃꯍꯥꯎ ꯂꯣꯏꯅꯃꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯎ ꯇꯣꯉꯥꯟ ꯂꯣꯏ ꯗꯤꯐ꯭ꯔꯦꯟ ꯚꯦꯔꯥꯏꯇꯤꯁꯅꯦꯕ ꯐꯪꯉꯤꯁꯦ ꯕ꯭ꯔꯥ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯌꯥꯝꯁꯨ ꯑꯩꯁꯨ ꯋꯥꯛꯑꯥꯎꯠ ꯇꯧꯊꯣꯛꯈꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯈꯪꯕ꯭ꯔꯥ ꯄꯣꯠ ꯑꯃ ꯅꯣꯇꯤꯁ ꯇꯧꯋꯦꯕ ꯅꯍꯥꯟꯈꯩꯗꯤ ꯑꯕꯦꯝꯃꯒ ꯑꯩꯅ ꯑꯕꯦꯝꯃ ꯁꯦꯟꯅꯔꯒ ꯈꯣꯠꯂꯒ ꯇꯧꯕꯁꯦ ꯄꯣꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯈꯪꯕ꯭ꯔꯥ ꯈ꯭ꯋꯥꯡ ꯅꯥꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯋꯦꯕ ꯑꯗꯣ ꯍꯟꯗꯛ ꯅꯨꯃꯤꯠ 10ꯅꯤꯒꯨꯝꯕꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠ 9ꯅꯤꯗꯗꯤ ꯅꯥꯕ ꯐꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯜꯂꯨꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯩꯒꯤ ꯁꯤꯒꯤ ꯅꯪꯒꯟꯗ ꯑꯩ ꯅꯥꯏꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯃꯌꯥꯝꯗꯣ ꯑꯝꯇ ꯍꯧꯖꯤꯛ ꯅꯥꯗ꯭ꯔꯦꯕꯀꯣ ꯐꯤꯡꯒꯔ ꯀ꯭ꯔꯣꯁ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯛꯇꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯝꯇ ꯅꯥꯗ꯭ꯔꯦꯕ ꯋꯥꯛꯑꯥꯎꯠꯁꯤꯅ ꯃꯥꯜꯂꯦ ꯑꯩ ꯈꯟꯕꯗ ꯍꯧꯒꯠꯂꯝꯃꯦ ꯁꯥꯎꯔꯒ ꯄꯩꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕ ꯍꯧꯒꯠꯂꯝꯃꯦ ꯍꯧꯒꯠꯇ ꯉꯥꯏꯕ ꯃꯥꯟꯗꯦꯕ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯀꯩꯝꯇ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯑꯩꯅ ꯆꯥꯔꯨꯔꯀꯥꯟꯗ ꯍꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯅꯤ ꯍꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯥꯎꯇꯦꯅ ꯍꯥꯏꯅꯤ ꯑꯗꯣ ꯍꯥꯎꯔꯝꯗ꯭ꯔꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦꯀꯣ ꯑꯗꯨꯝ ꯍꯥꯎꯔꯒ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯣꯏ ꯁꯦꯐ ꯁꯤꯟꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯊꯣꯡꯉꯤꯕ ꯄ꯭ꯔꯣꯁꯦꯁꯇꯨꯕꯨ ꯑꯣꯏꯔꯣ ꯃꯣꯏꯁꯨ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯅꯕꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯀꯃꯦꯟ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯊꯣꯡꯉꯤꯕ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕꯤꯔꯣꯏ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯑꯣꯏꯅ ꯂꯧꯅꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ